Thawbal District ki Yaripok Police Station ki manung chanba charangpat lambi gi lamlong ahum phangbada masak khangdaba singna naha ahum makhongda Nongmei na kaplaga hundok lamle thawdok asi ngasi nungtil pung ani khara henbada thokibani Nongmei na kaplamlaba naha ahum adudi Yaripok Bamon laikai degi MD Musarraf Chahikun apokpa MD Tomba Yaripok ningthaunai ngobong kaithel degi MD Ruhis Chahidara Nipan apokpa MD Sariyat amasung Yaripok Singha mathak laikai degi MD Waris apokpa laikidraba MD Nazir Ahmad ni Makhoi ahum masak khangdaba singaduna Yaripok charangpat lambi gi lamlong ahum phangbada khubomda Nongmei maru amamam kapsilaga thamlambani Yaripok Police amadi CDO Thawbal gi kangbuna lokhatlaga matung CAC Yaripok ta first aid piraga makhoi ahumak Imphal gi hospital singda refer tawkhre Kanana kari maram gidamak makhoi bu Nongmei na kaplam libano haiba claim laktrabasu press na phangba pauda mayai kaba nisa ki potlam sing yonba amadi chabagi kaplamba oiramba yai hairi thawdok aduga mari leinana Yaripok PS na case ama lokhatle hairi Nagalamoromda heroin number 4 lalonba Miwoi ahum ngarang ahing pung taranithoi rom tarakpada aina thingkraba lal holup amana drug ka konana Yaripok kaisamdagi fagatkre hairi Loop asina media da fongdorakpada audio amadi video record ki matung ina makhoi ahum asi akaknaba pau ama fangbadagi loop ki Miwoi singna Yaripok kaisamgi club amadi maira paibi singa punna check tawbada makhoi ahum adu heroin number 4 kg amaga konana makhoi na tonglakpa I-20 car amaga loinana fagat kibani hauze makhoi ahum loop ki custody da leire makhoi bu wahang pahong tawbada makhoi ahum mag drug ki karbar asida hakthengna chenare haiba khangle Party ki ahal singna pirakpa warep ki matung ina makhoi bu warak watem tawragani hainasu audio video aduda yauri Amaromda makhoi ahum adu Thawbal District ki Yaripok Police Station ki manung chanba Yaripok charangpat lambi gi lamlong ahum phangbada nungtil pung anirom tarakpada makhongda Nongmei maru amamam kaplam kibani hairi Ngarang ahing pung taraga ni thoi dai doida atoka amada lakpa maitai panggal ahum draka konana phare ba si akang na pa oma kongbadagi lekai gi club ki volunteer sing amadi maya paibi sing galorina check tawbada haiba Miwoi sing asi phabani kolom sing asi na ko 1 kg Hoji akogi custody da hansing na wahang pang torba matungda mekoi masa na torba sida senere yajare mekoi asi party hansing na pekpa walgi matung ina warak watem tawjaragani